Imphal West amasung Kangpokpi District ki tainabada leiba Laimakhong Chingmangda Wi-Fi gunda singna lambi thingbada ai Gorkha Regiment na chunaba thabak laukhatpagi mahutta chathakhiba thawong bu yaningba phongdoktuna Makhan Area Chief Chairman Association Matam na konba mafam singda Khudaktagi Matam Kaktana Total Bandh Koukhre Laimakhong Chingmangda ngarang thokhiba thogdo aduga mari leinana Makanggi Information amasung Publicity Wing na ngasi thadorakhiba cherol amada Church Conference ama yaurubagi halakpa Samu Konsaram amasung Kelung Wiram Khulgi Khunja Singbu Laimakhonggi area da leiba Wi-Fi gunda singi thawin sin makhada IGR na personnel sing IGR gi personnel sing na Laimakhong Chingmangda thattuna Kaktana chathan khide IGR gi thawong aduma Constitution amasung law bu ikai khumnadaba amadi atamnana chathabani haina lawroidabagi maram leite Indian Army gi thawong aduma yaba ngamloidaba amani loinana mafam adu yauna akoibada santi amadi tangdu leitaba fibam thugaina bahotnarakpani miyam gi thajaba manghanba amasung national integrity da singnaba thawong chathakhiba adugi damang Ministry of Home Affairs amasung Manipur lengakna akanba mityeng changduna foothill region da law justice amasung constitutional order ngaktuna thamnaba chapchaba thabak laukhatkadabani amaromda ban amasung strike ki khongjang changsinba matamda naga singna analayeng dharma gi thabak thoram sing airport chatpa amasung mahairui singge examination gi damak chathok chasin tawbada humanitarian principle sing ngaktuna thabak tawki asigumba itikasi ngaktana Wi-Fi gunda singna chathakhiba thawong asi lo laitaba lamdam amagum uhalle maramaduna Wi-Fi gunda sing amasung IGR na chathakhiba thawong adugi paukhum piba oina makamna konba mafam singda Khudaktagi matam kaktaba total ban chatharagani hairi